ngasi December ki tang ani numit asida ko tangtok seba press meet asigi lapirwa icha singu thagasari tuna na koi lukki adungai ingle singani tarama thoida gi ngasi phawda leptana pangthok chaduna laksariba nupilan numit thorom asida semjakhiba khogi nupilan observation committee na sinja langneraga lisang sina pangthokna laksakiba adu ngasi su handak chaigi 2024 gi oina December ki tang 12 da pangthok chanabagi damakta akhoi thorang tawjare sem saba lojare loinana aikoina pangthok mafamna Manipur Dance Academy da pangthok chagani masida labak miyam na su saruk yabidona mapong phan bidagi dam tandong laksari loinana ngasi ma aikoina ima singduda supna khaki haikal da tamba da khakta du natta ima singna pirami ba pauje ima singi thawna lingje apun bagi saktina khunai da singnarakpa khudingma thengnagadabni haidana malemda numitta de hainaba British da nongmai sangin marakta thawna phana chongthokkibi angangba ikhengtana Manipur itihasta mayek lana iramgi adugumbi ima singdugi thawna lingjendubu tungin jarakanda aikoina ngasi ma lisingama chapan nipuma phanda aikoigi Manipur bu namdana India na annexation tawdana laksin khaba matungda apha phata khantaba makai Manipur muthat na basinbagi lalongda makhan makha khia ki lalong chatharakiba akoi miyamda khangminare hauji masum makoi lepte adugi mathakta haukiba lisingani kulumdogi megi tang ahumda khaurakhiba India ki proxy war si kana proxy war si ki mastermind se India ni habse akoi mayek sengna khangminare aduna di akoi gi yek nabase India ni haina akoi na lawjerakanda ngasi handaki sahi ki pangthok kadori ba nupilan observation committee na pangthok chabodoriba thorom asida aikoina ima singduna matamduda upiramba thongna paujel namuktu ningsinga kan hojikchi 2023 dagi Manipur gi nupila de haugrabani hojiksu makatana sumuk chancheli Manipur nupi miyam da leptana chancheli matung tarakpata hena India moina semba moigi Indian constitution yauba article singdugi marakta miyodgi right to life haba self determination do akoi lawinna ba changbra tangai phadaba tangka adu lae aduna matung tarakpasda ko nipilan numit asida thoram pangthok jabaga loinana self determination is our right haba wafam se sida akoi punna changsin manarga lantheng minarachi khengna minarachi nupilan program asida koi apun bagi sakti si sagalakanda apun bagi sakti do apang ullasi haba wafam sit thamjabaga loinana asigo mathoram asida Manipur da laibiba miyam nasu mateng pamduna hena mapung phana ba thoram pamthok minasi haiba wafam thamjar nana haire adubu ji akoi advisor moida bilan committee sigi ai ming memcha kawi nak na sarai sabni ado akoina pamjabadi nupira ani chuba lae akoi jiktumina laibam tokte mayek chomna akoi kamenar na haigre akoi ro jikpa masi jadi manung ekta setna India government na akoi jo sanari ba langche masi mutak pai masi darka oi ado akoi lemna thagumji akoi na tawam thoi akoi jingje akoi mama singna kalmam thoi ngasi India government na nungti moin tawning ba kali ngai semuanya nggak apa apa matang putok pirau waina adona hogiba numpira chuba la pasida akoi punna kamitina miyam humna mate bangbi oina ajri setai nate akoi lakliba December ki tang 12 sida mahau sagum pangthok tuna lakpa nupi lan ningsing numit
ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕꯁꯤ 35ꯔꯛ ꯁꯨꯕ ꯅꯨꯄꯤ ꯂꯥꯟ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯅꯤ꯫ ꯁꯤꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯉꯁꯤꯗꯩ ꯁꯦꯝ ꯁꯥꯕ ꯍꯧꯖꯔꯦ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤꯅ ꯅꯤꯡꯁꯤꯡꯒꯗꯧꯔꯤꯕ ꯏꯃꯥꯁꯤꯡ ꯑꯁꯤꯅ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯄꯨꯊꯣꯛꯇꯨꯅ ꯃꯅꯤꯄꯨꯔꯒꯤ ꯂꯩꯃꯥꯏꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯀꯟꯕꯤꯔꯝꯕ, ꯍꯥꯏꯕꯗꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯂꯥꯟꯊꯦꯡꯅꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯁꯦ ꯀꯟꯈꯤꯕꯒꯤ ꯃꯈꯣꯏꯒꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜꯁꯤꯡ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯗꯨꯅ ꯉꯁꯤꯃꯛ ꯃꯩꯔꯥ ꯄꯥꯏꯕꯤ ꯍꯥꯏꯗꯅ ꯅꯨꯄꯤ ꯃꯌꯥꯝꯅ ꯆꯣꯡꯊꯣꯔꯛꯏꯕꯁꯦ ꯏꯃꯥꯁꯤꯡ ꯑꯗꯨꯒꯤ ꯊꯧꯅꯥ ꯂꯤꯡꯖꯦꯜꯒꯤ ꯈꯣꯡꯒꯨꯟꯗ ꯑꯩꯈꯣꯏ ꯇꯨꯡꯏꯟꯖꯔꯀꯥꯟꯗ ꯑꯩꯈꯣꯏꯁꯦ ꯉꯁꯤ ꯊꯣꯛꯆꯔꯛꯏꯕꯅꯤ꯫ ꯑꯗꯨꯅ ꯏꯃꯥꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯗꯕ ꯌꯥꯗꯦ꯫ ꯑꯗꯨꯒ ꯍꯧꯔꯛꯏꯕ ꯇꯨꯡꯒꯤ ꯏꯆꯥ ꯏꯁꯨ ꯆꯥꯔꯣꯟ ꯁꯨꯔꯣꯟꯁꯤꯡꯅ ꯁꯤꯒꯨꯝꯕ ꯏꯃꯥꯁꯤꯡꯒꯤ ꯅꯨꯃꯤꯠꯁꯤ ꯏꯃꯥꯁꯤꯡꯗꯨꯅ ꯇꯧꯈꯤꯕ ꯊꯧꯅꯥ ꯂꯤꯡꯖꯦꯜ ꯑꯗꯨꯕꯨ ꯑꯉꯥꯡ ꯅꯨꯕꯤꯁꯤꯡꯁꯤꯅ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯇꯨꯡ ꯐꯥꯎꯕ ꯈꯪꯍꯧꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯆꯕꯅꯤ꯫ ꯃꯁꯤ ꯇꯨꯡꯗꯁꯨ ꯑꯗꯨꯝ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯆꯈꯤꯒꯅꯤ꯫ ꯃꯤꯔꯣꯟꯁꯤꯡꯅ ꯑꯗꯨꯝ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯅꯅꯕ ꯑꯩꯈꯣꯏ ꯉꯁꯤ ꯑꯩꯈꯣꯏꯅ ꯏꯆꯥ ꯏꯁꯨ ꯍꯧꯔꯛꯏꯕꯁꯤꯡꯗ ꯁꯤꯒꯨꯝꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯅ ꯇꯥꯛꯆꯕꯒꯨꯝꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯗ ꯈꯣꯡꯒꯨꯜ ꯑꯁꯦ ꯂꯤꯔꯛꯅꯕꯒꯤꯗꯃꯛꯇ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯏꯃꯥꯁꯤꯡ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯈꯔꯗꯪ ꯀꯠꯆꯔꯀꯥꯟꯗ ꯑꯩꯈꯣꯏ ꯏꯃꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯧꯅꯥ ꯃꯒꯨꯟꯁꯤꯡꯕꯨ ꯊꯥꯒꯠꯆꯔꯒ ꯃꯤꯌꯥꯝꯗ ꯈꯪꯍꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯥꯡꯊꯣꯛꯆꯔꯤꯕꯅꯤ꯫